Kukisingna Chatharakhiba ka Henba Thouwongsing Makha Tana Chatharaklabadi Yelhou Furupsing Punsinduna Kukisingi Mathakta Achouba Erang Thorakpa Yai Maibon Phaomei Pawasi Kangleipaki Maira Pausi Dagi Lakhutchabane Kukisingna Chathariba ka Henba Thouwongsing Amadi Aranbo Wafam Kaya Achumba Chaduna Ngang Saglibasing Asi Athuba Khongpham Handokduna Leptrabadi Yelhou Furup Mayamga Kukisingi Marakta Achouba Erang Thorakpa Yai Haina Erang United Committee Manipurgi Maikidagi Section Wathamlakleng Hiram asigi matangda ngasi Imphal-gi lamdulongda pangthokpa paugi mifam amada Erang United Committee Manipur gi President Maibon Phaomei na ngarang khulai matik sana paiba kuki kangbu amana Kangpokpi District ki Konsakhul village da yum sanaba lamtu sengdokpagi thabak chathari-ngaida laktuna tawriba thabak aduda thingba thambaga loinana village chief Emson Abonmai chahi 53 amade village chairman Di Adam chahi nifuga maribu tamthina purambadagi rims da layeng duna laidiba thogdok asi Kukisingi ka Henba Thouwongne mitomna mapugi lam mullaga leiba haibasi achumba natte aranba wafam kaya haijinduna Kukisingna thengkhang kaya da Chatharakhiba ka Henba Thouwongsing asi Makha Tana asum Chatharakpa tarabadi Yelhou Furupsing Punsinduna Kukisingi Mathakta Achouba Erang Thorakpa Yai haikhe mahakna Makha Tana phongdokhibada hiram asigi matangda Manipur leingaki mapu oina leidiba Manipur Governor, Chief Secretary na khulai paiduna lakhiba Kukising adu kana kanano suda laiba kadarsing oiragana makoina tawriba Thouwongsing adu yade haiduna logi oiba thabak laukhatpiyo madu natrabade pamdaba thogdok kaya hena thorakpa yai Erang United Committee gi maikaidagi de Manipur da khunda minariba Yelhou Furupsing asi yamna nungsi sanana laiminaba ingtapa Manipur ama oina laiba pamjai masida mitop kharana chatharagliba Thouwong asina asumak chatharakpada Laingak na yengduna leirabadi yamna chawna thokaningdaba thogdok thorakloi hainingai leite